Leimakhongi Akoibada Leiramba Lanjennaruba Kukising Masa Masagi Mayumda Hanjinnaba Houre Lanjennakhiba Meeteising Houjik Faoba Hanjinba Ngamdri Paoba si Kangleipaki Maira Pausedagi Lokhatjabane Manipurda Thokliba Chahi Amaga Tha Mangarom Faraklava Kanglup Anigi Sathirava Lan asina Maram Oiduna Leimakhong Army Camgi Akoibada Leiramba Kuki Amadi Meetei Khul Kaya Masa Masagi Mayum Thadoktuna Lanjennakhiba sing adugi manungda Kukising ayambadi Masa Masagi Mayumda Houjik Hanjinduna Leiba Hounare Loinana Makoibu ngak senbagi thabak Leimakhong Army na Houjik akanba mawongda Chatkhre adubu Meeteising di Masa Masagi Mayumda Houjik Faoba Hanjinba ngamdana tongan-tonganba relief camp anida leire pausi asina phangba paugi matungina de Leimakhong chingmang Leimakhong cooperative hairiba mafamsing asida Meetei amasung Kukising khundaduna leiminarakhe Kanglup anigi lan asida Kanglup animaki miyoising Masa Masagi Mayumsing asi thadoktunu Lanjennakhe adubu Houjikti Lanjennaruba Kukising Masa Masagi Mayumda changduna leiba hounare aduga Lanjennakhiba Meeteising de Masa Masagi Mayumda changba ngamdana leire loinana hairiba mafamsing asida leiramba Meeteising de Houjik Faoba Khurkhul Sadar Patel High School ge Boys Hostel da hangliba relief camp amade Mansub yumpham da hangliba relief camp asida changjafam lawdunu leire pawasina hai Harauthel Mulai Leilol Fayang Sansang Leimakhong Singmang Misi haubi hairiba mafamsing asida leiramba Lanjennaruba Kukising su Houjik Masa Masagi hanagi mafamda hanjinduna leiba houre adubu Lanjennakhiba Meeteising de Houjik Faoba Masa Masagi Mayumda changba ngamdana leire Masa Masagi Mayumda hanjinduna leiriba Kukising asi ngak senbagi thabak Leimakhongda leiriba Army gi kangbuna chathai haibasu khunjasingna phongdorokle Yannaba Purakpadagi oil Tankersing Mathouda Hanjillagani Paoba si Kangleipaki Maira Pausedagi Lokhatjabane Chief Minister Nongthongbam Birenna Manipur Petroleum Product Transport Fraternity Retail Outlet Dealers LPG Distributors amadi Drivers Association gi members singa unaduna mifam pangthokre CM Secretariat ngarang pangthokiba mifam aduda nakal animakta Yannaba puraktuna National Highway 37 Imphal Jiribam lambida petroleum gi potsai puba gari sing athuba matamda mathau tawba haibasida Yannaba purakre Chief Minister na National Highway sing asida ayat apan yaudana gari sathok chasin tawhangani haibagi thajaba supi khi haire Churachandpur Kangpokpi amadi Leimakhongda Assam Rifles Louthokpa Yaroi Haina Kukisingna rally Chatkhre Paoba si Kangleipaki Maira Pausedagi Lokhatjabane Churachandpur amadi Kangpokpi da Houjik leiriba mapal suba amadi kunganithoi suba Assam Rifles ki battalion sing Louthokpa Yaroi Haina davi tawduna Kuki Jo singna satharakpa khongjang hena kansinkhre Kangpokpi amadi Churachandpur da ngasi maikai adom gi masing yamlaba miyamna Assam Rifles we are secure with you stay with us haiba banner makhada wakat khongjang amade lambi thingbagi khongjang changsinkhre amaromda Churachandpur amadi Kangpokpi district ta leiriba Kukisingna mapal suba amade kunganithoi suba Assam Rifles battalion sing Louthokpa Yaroi haina changsiliba khongjang asibu mapung phana saugatuna ngasi Leimakhongda leiba Kuki nupa nupi singnasu Leimakhongi akoiba mafam singda rally ama chatpaga loinana wakan mifam sathakhe Leimakhongda leiriba army singnasu mateng pangduna khongjang adu ngak senbagi thabak chathaki haire press na phangba pawgi matungina de Churachandpur amadi Kangpokpi da leiba mapal suba amade kunithoi suba Assam Rifles ki battalion singi mahut sinnaba CRPF ki advance team ngasi nongmanini mamangdagi mafam sing adu da changsinba haukhre haire